Indian Army amasung makhoigi proxy force singi apunba khutpu amaka khut thoknabada thawaina pontha pikraba lona thingkraba lalholup KYKL ke lanmi sanglup miyam ke yawol lanmi ke pathau Second Lieutenant Oinam Telhaiba Atopaming Landaba Amate Lona Tinkraba Lalholup KSP ki Lanmi Sanglup Miyam ki Fingang Lanmi ke Comrade Lance Corporal Ahan Thembishan Atopaming Kanglai Ani ki Mafamda Lona Tinkraba Lalholup Koireng Naluchingba UNLF ke Central Committee ke Secretary of Publicity M Sakhen na Thadorokpa Cherolamana Yawolgi Kai Khumnaba Utpagaloinana Awawa Fongdurakli Cherolasina Hai Party Asiga Loinana Masiki Lanmi Sanglup Manipur People's Army MPA na Athobani ki mafamda yawol ke ikai khumnaba utpagaloinana awaba fongdokli lamdamasi ke yawolop singi apunba tengol aduna Indian Occupation Force amasong makhoina yoktuna thamliba khutlai paiba khutpu singa mayok nakhiba tha sigi kunbanga da sok nakhiba lanfamda athoba ningtam yawol lanmi ani kina imalaiba ki damak thawaina pontha piduna lantheng minaram laba matungda thawaina pontha pikhi Ningtam Yawol Lalho Changsin Minariba Yawolup Singh Apunbaling Jail da Achit Pathazaba Thamduna Punsigi Aroiba Mikup Phawba Lanthengnaduna Thawaina Pontha Pikraba Thoba Ningtam Yawol Lanmi Anina Laukhiba Thodang Singh asi Tungda Lakadaba Mirolna Ningsingduna Leihoragani Athoba Anina Leikhidaba ase Leibak Miyamgi Ningtam Lalho Changsin Liba Pumnamaki Oina Achoba Mangjabani Athobani na Manung Matam Chadana Leikhidaba Sida Awamai Shan Nanghoriba Yawolup Singh Maruk Mapija Singh Amate Imung Manungge Awabadaso Party Asina Amate Masigi Lanmi Sanglup MPA na Thamoi Sengna Saruk Yare Athobani ke thawai yautraba hakchangna Malem Leisha da Tinduna Ingna Chikna Pothaba Oirasanu Haina So Cherolasina Makhatana Fongdurakli